Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjari ngasi amuk laubirasi Tingkhanggi Leirang 34 suba tangka Laizagi wadu tabada punsibadu khonjal du tablap hairae Nungai famudi khangdre tawse adubu haidokpuni nungaite tawsilase hayengse tamolo yana wari sanase harise chatabe yade nang ayuk ngana chakto thongdo aina police report tawrage aduga agi chakto asidagi purase nangna ahenbagi magado themnauduna chakto pizaramu aina nang thilamaga director gi manakta chatlurage dada kaidorage aina haibse adum illu laiza Laizadu makha tarakidre punsibadu wakhaldu wari haibugum sorama sangna hontharaga tablap hairae haina angel gi masakto ekhui henbana amuktang muzage haibada fanglaroiko ekhui miyoibase tammangam deko laiza ekhui henbagi matawdu yengmangam de magi thamoida chaklamgadaba mai chakto aidi magi matawdo yengmangam de mitsida adum uduna leire ai kemta tongningdi dada henbane yamna chaklam deise angel na lobala o haibada mahana chatkidabado ahenbagi punsina leire makhaidi kaubangam gani thazadi wahai se hairaga laizadu susut kapkhalai punsibasu mamitta mapira cheladuna isor nang suphatmandi panglang talangjaraga pangnungta nungaizaraga leizabi nauni ngasidi angawba magumna lehobadu hobada ai mikup amata magi manakta leiningde dada ini disunugaiti kappagi masada uhangang bo pabungam haudre mi bu gari na thomlamlaga hanna yenglamdana chatiba moisu afaba khak oiro moigisu isona dandi soidana pigani ngasi thamoi kairiba mayamse moi phangdana di tokloi se matam se thengi nungan baga togada batabuk amna yami ai wabana sulore laiza tummase hayengana hogata basu yaroi punsibadu laizabu hena chetna konsimbi laizasu mamittu tapna uithakre ashumna numittumma sohokre mathangi numitni laizadu ngana hogatlaga ahenba hoina punaba chak ising thongba laknari punsibadi police ta report toba chatkre memthoina chak thibirei aduga laizana dining chair amada famlaga maroi semdi tanjaduda ansudu mangoldagi hatu kauduna changlai dacho inama ansugi khonjal tabada laizaga memthoiga du khanging nei memthoisu ansu natrani laiza mali domja aimta thoki laizidu makhuttu hamdoklaga tawel amana makhuttu teithok laga thorai ansudu yam phingna chansilakpaduda hema ansu kadai chaluina nangbo sida sum lairo laini aduinama aina tariba boxe karino hanglakliba wahangdida laizasu gyan tari chumi lau chakhumna changse ai henjang thum thamri ansudu manga chap manakre laizaga chakhumda changminarai memthoidu ansu changlakpa ubaduda nang laidana ansudu khangpre khangi masadu tahana hoi macho nanamaga chak chamino nanamase ngarang susadabani machodi usop ama chatkadabani amta loishilukige hoi macho memthoi su chatkre ansudu laizana haridu thazadabagi taha amuksu hanglai inama asengmagi inama angel leitra haise achumbra laizadu henjang du thum thaklamlaga mamai du laithorakduna yam nungaitana khumlai chummi ngarang gari accident da laitamani ansudu nungaitabagi sakfam amada adu dadadi madi kari oiramgani nama laizadu mapidu fatfat teithoklaga yamma tawthina thombirami mamaido yengfam khangde henmgi matawsu yengba ngamde ansudu cherama chingthoklaga ngekfam thai laizasu makha tarai ngarang mangarakpado phana thingli yumda hansi haibasu yadi angel gi kadal heubani mathanta thamba nungaite haidana leisembaga leheubani ngarang hingdusu kappaga dum leirena haibani angel gi mama khaktani kanas leibanati imungdo chak isingi wa leitre
ꯑꯗꯨꯅ ꯑꯩ ꯆꯥꯛꯁꯦ ꯄꯨꯔꯒ ꯍꯧꯖꯤꯛ ꯆꯠꯀꯦꯅ ꯇꯧꯔꯤꯅꯤ. ꯑꯟꯁꯨꯗꯨ ꯍꯤ ꯀꯞꯂꯛꯏ. ꯗꯗꯥꯅ ꯑꯣꯏꯔꯝꯒꯗꯕ ꯐꯤꯕꯝꯗꯣ ꯑꯩ ꯃꯤꯠꯇ ꯎꯔꯦ ꯏꯅꯝꯃ. ꯂꯥꯏꯖꯗꯨ ꯑꯟꯁꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ. ꯑꯟꯁꯨꯁꯨ ꯀꯞꯅ ꯀꯞꯅ ꯃꯈꯥ ꯇꯥꯔꯛꯏ. ꯏꯅꯝꯃ, ꯗꯗꯥꯗꯣ ꯌꯥꯝ ꯀꯞꯂꯝꯒꯅꯤ. ꯑꯩꯗꯤ ꯇꯥꯗꯦ. ꯀꯣꯂꯦꯖ ꯆꯠꯀꯦꯅ ꯊꯣꯔꯛꯄꯅꯤ. ꯂꯝꯕꯤꯗ ꯂꯩꯔꯤꯉꯩꯗ ꯕꯕꯥꯅ ꯐꯣꯟ ꯇꯧꯔꯛꯂꯒ ꯑꯁꯤꯕ ꯍꯪꯉꯨꯆꯣ, ꯗꯗꯥꯕꯨ ꯊꯦꯝꯂꯨꯆꯣꯅ ꯍꯥꯏꯔꯛꯏ. ꯑꯩꯗꯤ ꯁꯨꯛꯊꯥ ꯊꯥꯖꯗꯤꯌꯦ. ꯏꯅꯝꯃ, ꯑꯩ ꯍꯧꯖꯤꯛꯁꯨ ꯊꯥꯖꯗꯦ. ꯊꯥꯖꯗꯕ ꯉꯥꯛꯇꯅꯤ. ꯑꯩꯁꯨ ꯉꯔꯥꯡ ꯐꯪꯁꯟꯒ ꯂꯣꯏꯕ ꯐꯥꯎꯕ ꯌꯥꯎꯔꯝꯗꯅ ꯄꯥꯎꯗꯨ ꯇꯥꯕꯒ ꯑꯗꯨꯝ ꯆꯠꯂꯕꯅꯤ. ꯂꯥꯏꯖꯅ ꯐꯪꯁꯟ ꯄꯜꯂꯛꯄꯗꯨꯗ ꯑꯟꯁꯨꯁꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ. ꯀꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯇꯍꯥ ꯇꯍꯥ. ꯐꯪꯁꯟ ꯍꯥꯏꯔꯒ ꯏꯅꯝꯃ, ꯀꯩꯅꯣ ꯗꯥꯆꯧꯒ ꯅꯪꯒꯤ ꯐꯣꯟꯗꯨꯕꯨ ꯑꯣꯐ ꯂꯩꯔꯤꯗꯨꯕꯣ? ꯑꯁ, ꯐꯣꯟꯒ ꯄꯨꯡꯀꯥꯎ ꯀꯥꯎꯔꯦ. ꯏꯕꯦꯝꯃ ꯅꯍꯥꯟꯗꯒꯤ ꯐꯣꯟ ꯑꯣꯐ ꯇꯧꯈꯤꯕꯅꯤ. ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯡꯗ꯭ꯔꯤ. ꯑꯣ, ꯑꯗꯨꯗꯤ ꯀꯩꯝꯇ ꯎꯔꯝꯂꯔꯣꯏ. ꯏꯅꯝꯃꯗꯤ ꯑꯐꯥꯎꯕꯤ ꯁꯩꯁꯛꯄꯤ ꯑꯣꯏꯈꯤꯗꯧꯔꯦꯅꯦ. ꯉꯔꯥꯡꯒꯤ ꯏꯅꯝꯃꯒꯤ ꯏꯁꯩꯗꯣ ꯚꯥꯏꯔꯦꯜ ꯆꯠꯈ꯭ꯔꯕꯅꯤ. ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯁ꯭ꯇꯦꯇꯁ ꯊꯝꯅꯔꯛꯄ ꯃꯌꯥꯝꯁꯤꯗꯤ. ꯐꯦꯁꯕꯨꯛꯇ ꯁ꯭ꯇꯦꯇꯁꯇ ꯏꯅꯝꯃꯒꯤ ꯏꯁꯩꯗꯨꯅ ꯋꯥꯏ ꯆꯥꯏꯕꯅꯤ ꯀꯩꯅꯣ. ꯑꯟꯁꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖꯗꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯦ. ꯐꯦꯁꯕꯨꯛ ꯁ꯭ꯇꯦꯇꯁ ꯀꯔꯤꯅꯣ ꯈꯪꯕ ꯅꯠꯇꯦ. ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯂꯒ, ꯍꯥ, ꯑꯁꯦꯡꯕꯩꯔꯣ ꯑꯟꯁꯨ? ꯑꯗꯨ ꯏꯇꯦꯇꯁꯇꯣ ꯑꯦꯄꯤ ꯍꯥꯏꯁꯤꯅ ꯀꯔꯤꯅꯣ? ꯑꯁꯦꯡꯕꯅꯤ ꯏꯅꯝꯃ. ꯁꯦ, ꯑꯩꯁꯨ ꯁ꯭ꯇꯦꯇꯁ ꯊꯝꯕꯅꯤ, ꯌꯦꯡꯉꯨꯁꯦ. ꯁ꯭ꯇꯦꯇꯁ ꯍꯥꯏꯔꯤꯁꯦ ꯑꯁꯤꯅꯦ. ꯑꯁꯤ ꯍꯥꯏꯔꯒ ꯑꯟꯁꯨꯗꯨ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯂꯥꯏꯖꯗ ꯌꯦꯡꯍꯜꯂꯤ. ꯂꯥꯏꯖꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯑꯋꯥꯕ ꯋꯥꯈꯜꯗꯨ ꯈꯖꯤꯛ ꯀꯥꯎꯊꯣꯛꯏ. ꯃꯁꯥ ꯈꯪꯗ ꯆꯤꯟꯕꯥꯜꯗꯨ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯊꯣꯛꯂꯨꯔꯦ. ꯂꯥꯏꯖ, ꯆꯥꯛ ꯂꯣꯏꯔꯕ? ꯄꯨꯟꯁꯤꯕꯗꯨ ꯌꯨꯝꯖꯥꯎꯗꯒꯤ ꯂꯥꯏꯖ ꯇꯥꯅꯕ ꯍꯥꯏꯔꯛꯄꯅꯤ. ꯂꯥꯏꯖꯗꯨ ꯅꯣꯛꯅꯝꯕ ꯃꯤꯅꯣꯛꯇꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤ. ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯂꯒ ꯃꯀꯣꯛꯇꯨ ꯈꯤꯇꯪ ꯀꯥꯡꯈꯠꯂꯒ, ꯂꯣꯏꯔꯦ ꯗꯗꯥ. ꯐꯔꯦ, ꯑꯩ ꯂꯣꯏꯁꯤꯜꯂꯒ ꯀꯨꯝꯂꯛꯑꯒꯦ. ꯆꯥꯛ ꯊꯤꯗꯣꯛꯑꯝꯃꯣ. ꯍꯣꯏ. ꯄꯨꯟꯁꯤꯕꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯝꯗꯅ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ. ꯑꯟꯁꯨꯗꯨ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯒ, ꯗꯥꯆꯧꯁꯦ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯏꯅꯝꯃ? ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯕ ꯆꯠꯂꯨꯕꯅꯤ. ꯑꯟꯁꯨꯗꯨ ꯑꯍꯦꯟꯕꯕꯨ ꯑꯃꯨꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ. ꯏꯅꯝꯃ, ꯗꯗꯥꯗꯣ ꯀꯃꯥꯏꯅ ꯂꯩꯔꯝꯒꯅꯤ? ꯉꯔꯥꯡꯗꯒꯤ ꯏꯁꯤꯡ ꯐꯥꯎꯕ ꯊꯛꯇ꯭ꯔꯤꯕꯅꯤ. ꯑꯗꯨ ꯑꯟꯁꯨ, ꯅꯪꯁꯨ ꯆꯠꯂꯨꯁꯤꯗꯅ. ꯅꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯑꯍꯦꯟꯕꯕꯨ ꯊꯦꯝꯖꯤꯟꯕꯤꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ. ꯏꯅꯝꯃ, ꯑꯩ ꯐꯤꯔꯣꯜꯁꯤ ꯌꯥꯒꯗ꯭ꯔꯥ? ꯐꯨꯔꯤꯠꯇꯨꯗꯤ ꯌꯥꯔꯦ. ꯐꯅꯦꯛꯇꯣ ꯏꯟꯗꯣꯝꯆꯥꯗꯒꯤ ꯂꯧꯔꯒꯦ. ꯅꯪ ꯗꯥꯆꯧꯁꯦ ꯆꯥꯛ ꯆꯥꯅꯕ ꯑꯝꯇ ꯍꯥꯏꯔꯨꯔꯣ. ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯅꯤ. ꯍꯣꯏ ꯏꯅꯝꯃ. ꯑꯁꯨꯝꯅ ꯑꯟꯁꯨꯒ ꯇꯧꯔꯒ ꯂꯥꯏꯖ ꯍꯣꯏꯁꯨ ꯆꯥꯛ ꯈꯤꯇꯪ ꯆꯥꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯦꯟꯖꯦꯜ ꯍꯣꯏꯗ ꯂꯥꯛꯏ. ꯂꯥꯏꯖ ꯍꯣꯏ ꯊꯅꯝꯂꯒ ꯄꯨꯟꯁꯤꯕꯗꯨ ꯗꯤꯔꯦꯛꯇꯔ ꯂꯣꯌꯥꯒꯤꯗ ꯆꯠꯀꯗꯕ ꯑꯣꯏꯕꯅ ꯒꯥꯔꯤꯗꯨ ꯊꯣꯡꯒꯥꯜꯗ ꯈꯥꯝꯂꯝꯂꯒ ꯃꯔꯤ ꯃꯔꯤ ꯆꯪꯂꯛꯏ. ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯁꯨ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯂꯇꯥꯗꯤ ꯑꯍꯤꯡ ꯆꯨꯞꯄ ꯀꯞꯄꯒꯤ ꯃꯁꯥꯗꯨ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ. ꯃꯇꯝ ꯆꯨꯞꯄꯗ ꯑꯋꯥꯕꯒꯤ ꯁꯛꯐꯝ ꯎꯗꯕ, ꯃꯤꯉꯣꯟꯗ ꯀꯥꯔꯟ ꯇꯥꯕꯗ ꯄꯛꯆꯕ, ꯃꯤꯕꯨ ꯅꯣꯛꯍꯜꯂꯒ ꯃꯊꯃꯣꯏ ꯄꯦꯟꯖꯕ ꯑꯍꯦꯟꯕꯗꯨ ꯉꯁꯤꯗꯤ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯀꯞꯁꯨ ꯀꯞꯇꯦ. ꯃꯁꯥꯗꯨꯁꯨ ꯌꯥꯝ ꯆꯣꯛꯊꯔꯦ. ꯃꯁꯝ ꯃꯅꯥ ꯏꯐꯥꯐꯥ ꯊꯣꯡꯖꯤꯜꯗꯨꯗ ꯉꯥꯔꯒ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯑꯟꯁꯨꯗꯨ ꯌꯦꯡꯕ ꯉꯝꯗꯦ. ꯃꯄꯤꯗꯨ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ. ꯃꯈꯨꯠꯇꯨꯅ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯑꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ. ꯑꯍꯦꯟꯕꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯗꯨ ꯀꯅꯥꯅꯣ ꯍꯟꯅꯐꯥꯎ ꯌꯦꯡꯗꯦ. ꯃꯁꯥꯗꯨ ꯇꯔꯪ ꯑꯃꯗ ꯑꯗꯨꯃꯛ ꯂꯩ. ꯄꯨꯟꯁꯤꯕꯒ ꯑꯟꯁꯨꯒ ꯑꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯔꯒ ꯂꯥꯏꯖꯗꯨ ꯂꯇꯥꯒ ꯏꯃꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ. ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯂꯩꯔꯝꯕꯗꯨꯁꯨ ꯄꯨꯟꯁꯤꯕ ꯍꯣꯏ ꯂꯥꯛꯄꯗꯨꯗ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯠꯅꯈ꯭ꯔꯦ. ꯑꯟꯁꯨꯗꯨ ꯑꯍꯦꯟꯕꯗ ꯀꯧꯕ ꯐꯥꯎ ꯉꯝꯗꯦ. ꯐꯤ ꯑꯉꯧꯕ ꯃꯊꯛꯇ ꯑꯦꯟꯖꯦꯜꯒꯤ ꯃꯐꯤ ꯃꯔꯣꯜ ꯊꯝꯂꯤꯕꯗꯨ ꯎꯔꯒ ꯍꯦꯟꯅ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯄ ꯍꯦꯜꯂꯛꯏ. ꯄꯨꯟꯁꯤꯕꯗꯨ ꯑꯍꯦꯟꯕꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯄꯥꯏꯔꯒ, ꯍꯦꯟꯕ, ꯍꯦꯟꯕ. ꯑꯍꯦꯟꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦ. ꯃꯃꯤꯠꯇꯨꯅ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯛꯏ. ꯅꯇꯩꯃꯅ ꯆꯥꯛ ꯄꯨꯔꯛꯄꯅꯤ, ꯈꯔ ꯆꯥꯁꯤꯜꯂꯣ, ꯅꯁꯥꯗꯨ ꯌꯥꯔꯔꯣꯏ. ꯑꯍꯦꯟꯕꯗꯨ ꯋꯥꯍꯩ ꯑꯣꯏꯅ ꯈꯨꯝꯂꯛꯇꯦ. ꯃꯃꯥꯏꯗꯨ ꯇꯞꯅ ꯅꯣꯟꯊꯔꯒ ꯃꯄꯤꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯞ ꯇꯞ ꯇꯥꯔꯛꯏ. ꯄꯨꯟꯁꯤꯕꯁꯨ ꯃꯈꯥ ꯇꯥꯔꯛꯏ. ꯍꯦꯟꯕ, ꯑꯩ ꯄꯨꯂꯤꯁꯇꯁꯨ ꯔꯤꯄꯣꯔꯠ ꯇꯧꯔꯨꯔꯕꯅꯤ. ꯅꯪ ꯑꯗꯨꯃꯥꯏꯅ ꯂꯩꯒꯅꯨ. ꯏꯅꯥꯎꯒꯤꯗꯃꯛ ꯅꯌꯥꯝꯕ ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯦꯡꯅꯒꯅꯤ. ꯕꯦꯡꯒ꯭ꯂꯣꯔꯗꯒ ꯆꯪꯂꯣꯏ. ꯑꯦꯟꯖꯦꯜꯕꯨ ꯒꯥꯔꯤ ꯊꯝꯂꯝꯂꯤꯕ ꯃꯤꯁꯛꯇꯣ ꯑꯩꯅ ꯊꯤꯒꯠꯂꯒ ꯅꯪꯒꯤ ꯅꯃꯥꯡꯗ ꯁꯣꯏꯗꯅ ꯎꯠꯀꯅꯤ.
ꯆꯣꯛꯊꯔꯕ ꯍꯛꯆꯥꯡ ꯄꯤ ꯊꯥꯡꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯄꯨꯟꯁꯤꯕꯗ ꯌꯦꯡꯈꯠꯂꯛꯏ, ꯃꯄꯤꯗꯨꯁꯨ ꯇꯞ ꯇꯞ ꯇꯥꯔꯛꯏ꯫ ꯇꯥꯆꯧ! ꯄꯨꯟꯁꯤꯕꯁꯨ ꯑꯍꯦꯟꯕꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯒ, ꯅꯪ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ, ꯊꯧꯅꯥ ꯂꯩꯌꯨ꯫ ꯍꯦꯟꯕ, ꯅꯪ ꯁꯨꯃꯥꯏꯅ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯏꯅꯦꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯋꯥꯈꯜ ꯐꯥꯊꯍꯟꯒꯗꯕꯅꯤ꯫ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯅꯇꯧꯗꯨ ꯁꯨꯝ ꯎꯠꯂꯕꯗꯤ ꯃꯁꯥ ꯁꯣꯛꯆꯤꯜꯂꯅꯤ꯫ ꯅꯪꯅ ꯈꯔ ꯊꯦꯝꯂꯒ ꯆꯥꯛꯁꯦ ꯄꯤꯖꯅꯕ ꯇꯧꯁꯤ꯫ ꯑꯩ ꯃꯤ ꯑꯃ ꯎꯅꯔꯨꯈꯤꯒꯦ, ꯑꯗꯨꯒ ꯐꯠ ꯂꯥꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯨ ꯑꯟꯁꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯑꯟꯁꯨ, ꯅꯪ ꯗꯗꯥꯒ ꯆꯥꯛ ꯆꯥꯃꯤꯟꯅꯧꯀꯣ꯫ ꯑꯟꯁꯨꯗꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯀꯣꯛ ꯅꯣꯝꯂꯛꯏ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯍꯦꯟꯕꯗꯤ ꯃꯆꯤ ꯂꯦꯡꯗꯦ꯫ ꯑꯟꯁꯨꯁꯨ ꯑꯍꯦꯟꯕꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ, ꯗꯗꯥ! ꯑꯍꯦꯟꯕꯗꯨ ꯑꯟꯁꯨꯗ ꯌꯦꯡꯂꯛꯏ꯫ ꯗꯗꯥ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯕ, ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯍꯦꯟꯕꯗꯨ ꯀꯞꯂꯤ ꯀꯞꯂꯤ꯫ ꯑꯟꯁꯨ, ꯅꯅꯝꯃꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯦꯟꯕꯗꯨ ꯃꯆꯟꯒꯨꯝ ꯈꯜꯂꯤꯕ ꯑꯟꯁꯨꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯥꯏꯁꯤꯜꯂꯒ ꯍꯤ ꯀꯞꯈꯠꯂꯛꯏ꯫ ꯑꯟꯁꯨꯁꯨ ꯇꯨꯃꯤꯟ ꯀꯞꯂꯝꯕꯗꯒꯤ ꯑꯍꯦꯟꯕꯒꯤ ꯃꯇꯧꯗꯨꯗ ꯈꯪꯖꯤꯟꯕ ꯉꯝꯗꯦ, ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯅꯝꯃ, ꯅꯪ ꯗꯗꯥꯒꯤ ꯃꯇꯧꯁꯤ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ? ꯑꯩꯗꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯗꯤꯌꯦ꯫ ꯅꯪ ꯗꯗꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯗꯣ ꯀꯔꯤꯒꯤꯅꯣ ꯏꯅꯝꯃ? ꯑꯟꯁꯨ, ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ꯫ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯇꯨꯝꯕꯗꯨꯁꯨ ꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯉꯔꯥꯡꯗꯤ ꯁꯥꯟꯅꯗ꯭ꯔꯦ꯫ ꯑꯌꯨꯛꯇ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯂꯒ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯧꯗꯣꯛꯄꯤꯕꯗꯨꯁꯨ ꯉꯁꯤꯗꯤ ꯍꯧꯗꯣꯛꯄꯤꯔꯛꯇ꯭ꯔꯦ꯫ ꯀꯣꯂꯦꯖ ꯆꯠꯂꯝꯗꯥꯏꯗ ꯗꯗꯥ, ꯀꯣꯂꯦꯖ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯑꯩ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯐꯣꯟꯁꯤ ꯎꯕꯒ ꯃꯥꯒꯤ SMS ꯂꯥꯛꯑꯝꯒꯗ꯭ꯔꯅ, ꯃꯥꯒꯤ ꯀꯣꯜ ꯂꯥꯛꯑꯝꯒꯗ꯭ꯔꯅ ꯈꯜꯂꯤ꯫ ꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯍꯧꯖꯤꯛꯁꯨ ꯁꯨꯛꯊꯥ ꯊꯥꯖꯗꯤꯌꯦ ꯑꯟꯁꯨ꯫ ꯃꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯃꯥ ꯌꯥꯝ ꯋꯥꯅ ꯆꯠꯂꯝꯒꯅꯤꯌꯦ꯫ ꯑꯩꯒꯤ ꯏꯇꯧꯁꯨ ꯌꯦꯡꯕ ꯉꯝꯂꯝꯂꯣꯏ꯫ ꯑꯟꯁꯨꯗꯨ ꯑꯍꯦꯟꯕꯕꯨ ꯊꯦꯝꯖꯤꯟꯕꯤꯕꯒꯤ ꯃꯍꯨꯠ ꯃꯈꯥꯗ ꯉꯦꯛꯐꯝꯊꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯒ ꯃꯥꯅ ꯍꯦꯟꯅ ꯀꯞꯈꯠꯂꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯔꯥꯁꯤꯗꯨ ꯇꯣꯃꯥꯜꯒ ꯂꯣꯏꯅꯅ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯏ꯫ ꯃꯥꯡꯒꯣꯜꯗ ꯑꯍꯦꯟꯕꯅ ꯀꯞꯂꯤꯕꯗꯨ ꯎꯕꯗ ꯔꯥꯁꯤꯗꯨ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯃꯆꯥꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯑꯃꯒꯨꯝ ꯂꯩꯕꯗꯨ ꯎꯕꯗ ꯀꯔꯝꯕ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯊꯃꯣꯏꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯒꯅꯤ? ꯔꯥꯁꯤꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯇꯣꯃꯥꯜꯗꯨ ꯃꯥꯡ ꯊꯥꯔꯗꯨꯅ, ꯃꯦꯗꯥꯝ, ꯆꯪꯂꯁꯤ꯫ ꯔꯥꯁꯤꯗꯨ ꯃꯄꯤꯗꯨ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ, ꯆꯪꯂꯁꯤ꯫ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯇꯣꯃꯥꯜꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯕꯥꯁꯀꯦꯠꯇꯨ ꯃꯥꯡꯒꯣꯜꯗ ꯊꯝꯃꯤ꯫ ꯔꯥꯁꯤꯗꯨ ꯌꯦꯅꯈꯥꯗꯨꯗ ꯂꯦꯞꯂꯒ ꯀꯞꯂꯤ ꯀꯞꯂꯤ꯫ ꯍꯦꯟꯕ, ꯏꯃꯥꯒꯤ ꯍꯦꯟꯕ! ꯔꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯂꯥꯏꯖꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯊꯥꯖꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯔꯥꯁꯤꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯃꯥꯜꯗꯨ ꯃꯥꯡꯒꯣꯜꯗ ꯇꯧꯐꯝ ꯈꯪꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ, ꯇꯥ ꯇꯣꯃꯥꯜ, ꯁꯤꯗ ꯐꯝꯕꯤꯌꯨ꯫ ꯂꯥꯏꯖꯗꯨ ꯃꯣꯔꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯇꯣꯃꯥꯜꯒꯤ ꯃꯅꯥꯛꯇ ꯊꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯖꯗꯨ ꯔꯥꯁꯤꯗ ꯌꯦꯡꯂꯒ, ꯏꯃꯥ, ꯀꯥꯈꯠꯄꯤꯔꯣ꯫ ꯔꯥꯁꯤ ꯂꯥꯛꯄꯗꯨꯗ ꯑꯟꯁꯨꯁꯨ ꯑꯍꯦꯟꯕꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯊꯥꯡꯗꯣꯛꯏ꯫ ꯑꯍꯦꯟꯕꯁꯨ ꯉꯛꯆꯥꯅꯅ ꯃꯃꯥꯕꯨ ꯌꯦꯡꯂꯛꯏ꯫ ꯔꯥꯁꯤꯗꯨ ꯌꯥꯝ ꯊꯨꯅ ꯂꯥꯛꯇꯨꯅ ꯑꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯑꯍꯦꯟꯕꯒꯤ ꯂꯦꯡꯖꯨꯝꯗꯨ ꯄꯥꯏꯔꯒ, ꯍꯦꯟꯕ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ? ꯑꯍꯦꯟꯕꯗꯨ ꯔꯥꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯞꯂꯤ ꯀꯞꯂꯤ ꯈꯨꯝꯂꯛꯏ꯫ ꯏꯃꯥ, ꯅꯪꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯤ ꯃꯥꯅ ꯇꯥꯏꯕꯪꯄꯥꯟꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯒꯤ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯏꯃꯥ ꯅꯪ ꯂꯥꯛꯂꯣꯏꯀꯣ? ꯏꯃꯥꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯦ ꯅꯃꯧ ꯅꯨꯄꯤꯒ ꯑꯩꯒ ꯂꯨꯍꯣꯡꯅꯕ ꯃꯧ ꯌꯦꯡꯕ ꯂꯥꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯅꯆꯥꯅ ꯀꯌꯥꯝ ꯍꯔꯥꯎꯖꯔꯝꯒꯅꯤ? ꯅꯃꯧ ꯅꯨꯄꯤꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯏꯃꯥ꯫ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯃꯥ ꯑꯩꯒꯤ ꯄꯟꯊꯨꯡ ꯂꯩꯇ꯭ꯔꯦ꯫ ꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯏꯃꯥ꯫ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯃꯥ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏ ꯏꯃꯥ꯫ ꯏꯃꯥꯒꯤ ꯍꯦꯟꯕ, ꯏꯃꯥꯕꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ? ꯅꯪꯒꯤ ꯅꯇꯧꯁꯤ ꯏꯃꯥ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯍꯦꯟꯕ꯫ ꯑꯍꯦꯟꯕꯅ ꯍꯤ ꯀꯞꯂꯛꯄꯗꯨꯗ ꯔꯥꯁꯤꯗꯨ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯃꯆꯥꯅ ꯑꯗꯨꯛ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯂꯤꯕꯗꯨ ꯔꯥꯁꯅꯅꯤ ꯈꯪꯕꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯃꯊꯃꯣꯏꯗꯨ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕꯁꯨ ꯍꯦꯟꯒꯠꯂꯛꯏ꯫ ꯂꯥꯏꯖꯗꯨ ꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, ꯍꯦꯟꯕ, ꯆꯥꯛꯁꯤ ꯈꯔ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ꯫ ꯔꯥꯁꯤꯗꯨ ꯂꯥꯏꯖꯗ ꯈꯪꯌꯦꯡ ꯌꯦꯡꯈꯠꯂꯛꯏ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯥꯗꯨꯗꯤ ꯀꯗꯥꯏ?
Laijasu kem tawdaba saraga khumlai. Ima manungda lehawi imung loina changsira. Rasidu khumde mamaidu nontharaga ahenbagi makhutuda nalaga. Henba ichagi laibakta tamlamdabanani se chakhara chasinaba tawsi nasadu yararoi. Ahenbadu makoktu fatfat hairaga. Ima ai chak chaningba pokte. Rasidu machabu themlai. Chak chadaba yarui henba. Asuk yamna waba mai chaksibu ikokta puraga kadaidagi thamoisina machet lising thokna kairaga kadaidagi chak chaba yadoino. Ai chak chaningdi noi kanamta aibu themganu. Aigi thamoida chakliba mai chakse noina khangba nate. Nangsu nahanwai yam pamde haidaine. Nangdi pelamgani pelo nang ngoda themlakanu. Nangi nasakto aigi mangde lepkanu chakru chalo. Asi hairaga ahenbadu ngamboi ngamdaboi fuk haugatlaga masado hairi enjogi kaduda changki. Rasidu makha taba ngamdre machi lengda machagi wadu taraga masadu manglaga famlaga lehawi. Laizadu rasigi manakta changsilaga. Ima inigi manakta changadra. Rasidu gyan khangta tai mapidu sasat taithoklaga. Changsi ansu nabungi manakta changu phatanungda thokadrana ai yamna pakhane. Laizaga ansugadu ahenbagi manakta changsinki. Rasi su tapna haugallaga imungda latagi manakta changduna wari watai saduna latabu themjinbi. Laizadu ahenbabu themna nakongdudi thangatlaga rasi nang hanglibadu taribani. Ngasi rasigi matausi laizadi manga chap manakre. Tasengna thamoidagi thorakpa minungsidura natraga sasinaba minungshira amuksu khanjanai adubu sasinaba oirabasu nahan makhaiga ngasiga manade. Rasidu wakal tarabrana khali. Rasidu tumina laikibaduda laijasu shomda ahenbada muk onsilai. Ahenbadu chak chanaba haibadu yamandabaduda ansuda amta themu haibagumna ingit tawrai. Ansudu laijaidagi chak tilauraga. Dada chak kitang chase hakchangdu sakchiladi inamagi karma yawba sungamlaroi. Inamagi karmada dadana laimana ama phawba katphangamdrabadi inamana yamna nungairarui. Dada se chakse khara chaseba. Ahenbadu ansuda yenkhalakduna tawlapna hairai. Magi karma lei katpa aigi khuchina lei chaiga toriba. Ai chak chage ai magi karma se mapung phana pangthoke. Ansu nanamado ai butha doktuna chatkreko. Magi masakto aina mukhana uba phanglaroi ko. Asi hairaga ahenbadu makhut aniduna mamaiduda khumjilaga khonjal thokna kapi. Ansusu mapidu tup taraduna chaktu ahenbada inbi ahenbasu kapna chaktu chai. Rasidu thongjin marumdagi machagi mataudu yenglaga makhol thokta fiduna machindu mensilaga tumina kapi. Masadu khoirang khoisawbasu sumhengalai. Tarakliba mapidu fatfat taithoklaga rasidu chatlage fawba hairamdana yam sauna thorai. Tomalsu rasigi matungda inarai. Tomalsu garidu start tawba hawi. Rasidu phone du lokhthoklaga kanadano call tawraga lau haikre. Tomalsu sanariba waridu tabada ngai maga chatminaraga mi atopa kauribasi karigino wakhalda khali. Adubu kari maramgi kauribanu haibadudi hangba ngamde. Khalingai cheraktuda rasidu khangai hairai. Tomal gari se kham nang yumda leirogera asida sungairamgera ai mimta unarukigi kuroi. Tomal du ngakna Madam kadai chatgadabano aiga sum chatpa ya. Yaroi mi kaukre noina khangba yaba mi nate aina unagadoribase mafam sida leiramgera nangna lainingma mafam amada leiramo. Tomal du makha tarakidre rasina haiba mafamduda garidu khami. Nakanda gari amasu khamlaga leirami. Rasisu yam thuna kumthaduna gariduda tonglaga raska hainakiba mafamduda lai. Mamangda unakiba mafamdumaktadani mafamdu yaure. Buildingdugi makhongda gari ama khamlaga leiramlibadu ras lakle haiba rasisu khangi. Rasna tawba mayamdu ningsinglaga rasidu tension amadani laibadu garidagi kumtharaktuna rasisu tunghana yenglamdana
ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯕꯤꯜꯗꯤꯡ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯁ꯭ꯇꯦꯌꯔꯗꯨꯁꯨ ꯌꯥꯝ ꯊꯨꯅ ꯀꯥꯈꯠꯂꯛꯏ꯫ ꯔꯥꯖꯀ ꯃꯈꯣꯏ ꯑꯅꯤ ꯎꯅꯐꯝ ꯔꯨꯝꯗꯨꯗ ꯆꯪꯂꯛꯏ꯫ ꯔꯥꯖꯇ ꯆꯤꯌꯔ ꯑꯃꯗ ꯐꯝꯂꯒ ꯁꯤꯒꯔꯦꯠ ꯃꯆꯩ ꯑꯃ ꯆꯤꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯁꯤ ꯆꯪꯂꯛꯄ ꯎꯕꯗ ꯃꯆꯤꯟꯗꯨ ꯐꯩꯅ ꯆꯤꯡꯂꯒ ꯅꯣꯛꯂꯗꯨꯅ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯔꯥꯖꯁꯤꯁꯨ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅꯦ꯫ ꯔꯥꯖꯀꯤ ꯎꯁꯤꯠꯇꯕ ꯃꯇꯧꯗꯨꯅꯤ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯔꯝꯗꯅ ꯕꯦꯒ ꯃꯅꯨꯡꯗꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯂꯒ ꯔꯥꯖꯀꯤ ꯃꯃꯥꯏꯗꯨꯗ ꯆꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯤ ꯃꯃꯥꯏꯗꯨꯗ ꯃꯁꯤꯡ ꯈꯪꯗꯅ ꯁꯦꯠ-ꯁꯦꯠ ꯊꯥꯖꯤꯜꯂꯤ꯫ ꯔꯥꯖꯁꯨ ꯀꯩꯝꯇ ꯍꯥꯏꯗꯦ, ꯎꯁꯤꯠꯇꯅ ꯂꯦꯞꯂꯒ ꯂꯩ꯫ ꯔꯥꯖꯁꯤꯁꯨ ꯃꯈꯨꯠ ꯄꯦꯅ ꯔꯥꯖꯀꯤ ꯃꯃꯥꯏꯗꯨꯗ ꯊꯥꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯣꯔꯣꯔꯣ ꯇꯥꯔꯗꯨꯅ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯄꯥꯝꯂꯤꯕ ꯄꯩꯁꯥ ꯀꯌꯥꯅꯣ? ꯍꯥ? ꯄꯩꯁꯥꯅ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏ ꯂꯩꯕ ꯌꯥꯗꯕꯅꯤ꯫ ꯑꯩ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯃꯤꯠꯀꯤ ꯄꯤ ꯎꯔꯒ ꯈꯥꯡꯉꯤ꯫ ꯅꯪꯅ ꯅꯔꯝ ꯆꯠꯂꯨꯗ꯭ꯔꯒ ꯑꯩꯒꯤ ꯏꯆꯥꯗ ꯇꯥꯏꯅꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯏꯆꯥꯗꯣ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩ? ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯅꯪꯕꯨ ꯑꯩꯅ ꯀꯌꯥꯝ ꯂꯨꯅ ꯈꯜꯂꯤ, ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯌꯦꯛꯅꯕ ꯑꯣꯏꯅ ꯈꯟꯕ ꯑꯗꯨꯛ ꯐꯠꯇꯕ ꯅꯅꯥꯎ ꯅꯨꯄꯥꯁꯤꯗ ꯅꯪꯅ ꯂꯃꯟ ꯈꯨꯝꯕ, ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯆꯥ, ꯊꯨꯏ! ꯔꯥꯖꯁꯤꯗꯨ ꯃꯊꯃꯣꯏ ꯆꯥꯛꯃꯟꯗꯅ ꯔꯥꯖꯀꯤ ꯃꯃꯥꯏꯗꯨꯗ ꯃꯇꯤꯟ ꯁꯤꯠꯆꯤꯜꯂꯤ꯫ ꯔꯥꯖꯇꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯏ꯫ ꯁꯥꯎꯅꯤꯡꯕꯗ ꯃꯃꯤꯠꯇꯨꯁꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯦ꯫ ꯑꯗꯨꯕꯨ ꯔꯥꯖꯁꯤꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯦ꯫ ꯀꯣꯔꯤꯃꯨꯛ ꯉꯥꯡꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯔꯥꯖꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯔꯥꯖꯁꯤ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯔꯥꯖꯁꯤꯒꯤ ꯃꯈꯧꯔꯤ ꯆꯔꯝꯗꯨ ꯃꯦꯠꯂꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯀꯅꯥꯒꯤ ꯅꯅꯥꯎ ꯅꯨꯄꯥ? ꯃꯥꯒ ꯑꯩꯒ ꯃꯔꯤ ꯑꯃꯇ ꯊꯣꯛꯅꯗꯦ꯫ ꯔꯥꯖꯁꯤꯗꯨ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ꯫ ꯏꯛ ꯏꯛ ꯇꯧꯔꯒ ꯃꯈꯨꯠꯇꯨꯅ ꯂꯥꯝꯂꯒ ꯔꯥꯖꯀꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯤ ꯃꯈꯨꯠꯇꯨꯗꯤ ꯃꯆꯤ ꯂꯦꯡꯗꯦ꯫ ꯉꯪꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯥꯅꯗꯤ ꯑꯩꯕꯨ ꯃꯌꯥꯝꯕꯅꯤ ꯈꯟꯗ꯭ꯔꯒ ꯑꯩꯅꯗꯤ ꯀꯔꯤꯒꯤ ꯏꯅꯥꯎꯅꯤ ꯈꯟꯒꯅꯤ? ꯅꯆꯥꯅꯨꯄꯥꯅ ꯐꯨꯕꯗ ꯅꯪ ꯌꯦꯡꯂꯒ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤ ꯅꯆꯥꯕꯨꯅ ꯁꯣꯛꯄ ꯌꯥꯗꯕ, ꯃꯤꯒꯤ ꯃꯆꯥꯕꯨꯅ ꯁꯤꯔꯁꯨ ꯌꯥꯔꯦ ꯈꯟꯕ ꯅꯆꯥꯅꯨꯄꯥ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯅꯪ ꯍꯥꯟꯅ ꯍꯥꯠꯂꯒꯦ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯖꯇꯨ ꯃꯈꯨꯠꯇꯨ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯔꯥꯖꯁꯤꯁꯨ ꯃꯃꯤꯠ ꯃꯅꯥ ꯑꯣꯟꯈꯠꯂꯛꯂꯕꯅꯤ꯫ ꯔꯥꯖ, ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛ! ꯅꯥꯀꯣꯡ ꯃꯌꯥ ꯅꯛꯅ ꯍꯥꯏꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯔꯥꯖꯇꯨ ꯉꯛꯏ꯫ ꯔꯥꯖꯁꯤꯒꯤ ꯉꯛꯁꯝꯗ ꯄꯥꯏꯔꯤꯕꯗꯨ ꯈꯤꯇꯪ ꯊꯥꯗꯣꯛꯂꯒ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯂꯒ ꯀꯅꯥꯅꯣ ꯍꯥꯏꯕꯒꯨꯝꯅ ꯌꯦꯡꯂꯛꯏ꯫ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯔꯥꯖꯇꯨ꯫ ꯇꯥꯂꯛꯇꯨꯗ ꯅꯨꯄꯥꯗꯨꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯔꯥꯖꯀꯤ ꯐꯨꯔꯤꯠ ꯀꯣꯂꯔꯗꯨ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯈꯤ꯫ ꯔꯥꯖꯁꯤꯁꯨ ꯃꯈꯨꯠꯇꯨꯅ ꯈꯧꯔꯤ ꯆꯔꯝꯗꯨ ꯄꯥꯏꯔꯒ ꯃꯇꯤꯟꯗꯨ ꯇꯞꯅ ꯌꯣꯠꯊꯔꯒ ꯔꯥꯖꯄꯨ ꯆꯤꯡꯊꯣꯛꯈ꯭ꯔꯤꯕ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯔꯥꯖꯁꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫